खुलुमजरी मियें ताबिरिबा मयाम पुनमक्पो ISTV न्यूज़ न तराम नोक्सरी हजिक अहनबदा हजिक फाबुगी मरुवेबा पाउ पिजरी फ्रूट मार्केट मफम साब अमदा येंगलगा होंदोहलगनी हाइना महूट मिनिस्टर TS श्यामकुमार न हाइख्रे फ्रूट मार्केट की समझिनबा सरुक हाजिंदुना थंबा थौरी कक्थलुई हैबा मराठा बैरोडान स्कूल की हेड मिस्ट्रेस पुलिस न फाख्रे अमसुंग लिसिंग अनि तरा तरटिक लिसिंग इंतरा गनिफन फाबदा कुलाई पाइबा लालोबा साचत कमंगा नोमैसा मनिफुग मापन फागले हाइना IGP क्ले खोंसाइना हाइख्रे हाउसिंग पावर संदोन पिजरी थंगाल कैथल द लेबा बेरोटन मैक्सवेल हिंदी प्राइमरी एंड हाई स्कूल की ममांग थंबा लंबी के फुटपाथ हाइरा योलिबा मफम मसी मफम साबा अमा येंगलगा होंदोखलगनी हाइना महूट मिनिस्टर TS श्यामकुमार नंगसी माकी क्वार्टर द JCILPS की मिहु सिंगयावना पांगटोपा मिफम द फोंदोखरे श्यामकुमार मखाटा ना हाइकिबदा नाकल अनीना पुन्ना फमिनरबा मटुंग अमजी जे मिनिस्टर डेप्यूटी CM गा तानरबा मटुंग द JCILPS की वुमेन विंग अमजी स्टूडेंट विंग गा फमिनरगा था अमगी मतम पीबा हाइरिबा मतमसुगी मनुंग द सरकारना कैबिनेट पुथोलगा खनरबा मटुंग द कैबिनेट की ओइबा वाफम अमा खंगहनबा हाइना यानबनी हाइखी मियांग याइफनबा होनबदा लो अमा लेडी हाइबसी काउथोलोइदबनी नोंगाइतबा खरा थोकिबा अदुदी काउथोनरसी हाइखी सिस्टम खरा अरानबा सोबे खरदी लेरे अरानबा सोबेसी हुजिक की लेबनते अनोबो गवर्नमेंट से लापदे लेबनते ममांग के लेबा कोई क्रोनिक डिजीज गुमन अमसांग अदिबो कोई हंदक किसिदा कोई ऑर्डिनेंस मिसेज या हलबगा पेमेंट पुखलकांद फजना लोइनबो बिल्डिंग बाय लोगी लेबा नीति नियम में से चप चाबा सिटी में हमतोपा 27 अर्बन लोकिन बॉडी मणिपुर ले सी मैम चप चाना बालो में सेबो कांदा अदुगदी प्रॉब्लम कोई गाइना थोइबा तंगाइनरीबा सोइ मैम से प्रॉब्लम से कोई थोइना ए थमजे यानरे मीनांग सेगी पुलिस ने कोई फानिंग गवर्नमेंट से फानिंग दे कोई मी गातने अदगी आदा फमी मी मैम से कोई मी गातने सोतो याम विदाउट एनी कंडीशन में लुथा दो कदि में थंगाल कैथल द लेबा बेरोटन मैक्सवेल हिंदी प्राइमरी एंड हाई स्कूल की ममांग तंगलम की फुटपाथ हाइरा योलिबा मफम ngarang JCILPS की स्टूडेंट विंग न थुगाई खरबा मटुंगदा तेक्थादुना लेबा पाखन की सरुक पुलिस न सेंजिंदुना स्कूल की वालदा फादुना थम थौरी कक्थलुई हाइबा मराठा स्कूल की हेड मिस्ट्रेस सुनीता सिटी पुलिस न फाख्रे थौदोक तोफम द ISTV न्यूज़ न चलबा मतमदा थौरी कक्थलबा मटुंगदा पाखन के सरुक अदु तुथरकपदा पुलिस पर्सनल अनिसु सोखि हाइरे थौदोक तोफम द CRPF पर्सनल यावना अकनबा मोंगदा पुलिस न ngak senbagi thabak kankhitkhre Panbayai Berotan Maxwell Hindi Primary and High School की ममांग तंबा फुटपाथ हाइरा योलिबा सिंग असि मरि लेनबा सिंगना अथुबा मतमदा लौथोकपियो हाइना ngasi पुलिस ना फाख्रबी स्कूल असगी हेड मिस्ट्रेस सुनीता ना लुसिंगना ओजा अमदी माइरु सिंग सरुक यादुना नुमित खरनी की ममांगदा वाकम मिफम चथखरबने लिसिंग तरा तरटिक लिसिंग तरा गनिफन फाबदा खुलाई पाइबा लालोबा साचत का मंगा नोमई सामनि फुग मापन फागत ले हाइना IGP क्ले खोंसाइना DIPR दा परिंग नन जथा पाउमु सिंग उनबगी थरम द फोंदोखरे ngasi unaba aduda DIG Range 1 के जयंता अमदी CID स्पेशल ब्रांच की SP कबीब केसु सरुक याखी क्ले खोंसाइन मखाटाना हाइकी बदल सिंगनी तरा तरेटा लालोब खुलाई पाइबा तरा गनिफान फागत खरे हैंड ग्रेनेड निफु IED तरा गनिपान अमदी तोंगान तोंगान बा नोंमै मरु संगा गमापन फागत खरे सेल ओइना लुपा लाख कुनगु हुमदोय हेना फागत पंगम खरे NSA दा मियो यांखै गमापन डिटेन टोखरे FIR केस लिसिंग मरी सनी कुंट्रा रजिस्टर टोखरे क्रिमिनल केस लिसिंग अहुम साम यांखैगा निथोय डिस्पोज तोखरे चार्जशीट चहुम मैफुग मापन थांगत खरे हाइखी महान मखाटाना हाइखिबदा सही असगी ओइना जनवरी दगिना एप्रिल तरागा मंगा फाबगी मनुंगदा हैंड ग्रेनेड तरागा मापन IED मंगा बॉम्ब अमा माइन अनि अमदी नोमै सामरी मरिफुगनी थोय फागले हाइखी FIR केस लिसिंग अमा सामा हुमद्रागा माथोय रजिस्टर तोखरे केस साट्रेट मरिफुग हुमदोय डिस्पोज तोखरे चार्जशीट सामा हुमद्रागा मापन थांगत खरे सही असिदा हेरोइन गंजा SP टैबलेट WY टैबलेट कया यावना हिदाक मनागी पोलम कया फागत खरे हाइखी They also increase your riches
without having the basic infrastructure. Aduna, the government is the police station all these are meant to reach to the most interior places where we are able to extend the law of the land. Aduna, I think one at a time will have to go so that the law is respected and those who are not supposed to do such things, whether it's IM or any other, we will be able to control them. Paumi Singh Hangba Wahangi Pakumda IGP Zone 1 Clay Khongsaina Manipur Ladiba Police Station Kudimakta Season Bagari Asoba Ani Piri Darkar Matum Ina Henmusu Yawi Maintenance Ke Senpa Marang Kaina Laitabana Semangam the Badagi Yadaba Gari Gimasing Yam Silapana Gari Wapikudong Sadaba Mayuk Nari Gari Asoba Singda Tinted Glass in Naribasing Asui Makatana Drive Tataduna Loktok Higani VIP Singi Maraktasu Sinaba Yadaba Singi Damaktadi Loktokani Cybercrime Police Station Hambugi Matakta Ahinba Tabak Taram Kayasu Lokatle Haiki SP tablet commercial head but more than SP tablet was finally young is WY and then WY is such a small one also perhaps lucrative the manner in which the smuggling is going on. This is our society needs to be very, very careful on this. ALSIAS Coaching Institute Tamadi Thado Student Association Anina Kusamaduna Thado Puru Kaktagi Civil Service IIT JEE Amadi NEET Examination Damak Sem Sabda Piba Scholarship Lautopagi Taram Amangarang Manipur Fresh Kata Pangchokre Taram Maduda Education Minister TS Rajasam Social Welfare Minister Nemsa Kibgent Amadi Chief Secretary Dr. J. Suresh Babuna Marueba Music and Saruk Yaki Minister Rajasamna Pakaliba Kongtang Asi, Afaba Kongtang ni Asiguma Kudong Saba, Asi Mahiru Singna, Mangaloi Davani Haiki. We have had many students who are coming out successful in civil service examinations and also professional courses like medical and engineering. It's a positive sign for us and for all of you as well. Plastic season Nabana Tholakadaba Mangzaba Sing Amadi Passenger Gari Sindagi, Infal Manung the Pollution to Oliva Asi Atopa Pambai season Naduna, Hantanabagi Matanga Manipur Pollution Control Board Ki Mihu Singa, Koreagi Maming Leraba, Company Anigi Mihu Singa Puna Kana Naina Kray, Infal West DC Complex Manung the Labor Pollution Control Board Ki Office Pangtopakana Nainabagi, Taram Aduda, Board Ki Chairman L. Radhakishore Amadi Atay Scientist Singusarup Yaki, Koreagi Company Anigi Maikadegi Green Next Company Limited Ki President Chuang Kyo Singh Amadi Biotech International Private Limited ke CEO He Seung Kang Amadi Biotech International India ki President Binod Manchan Nasaruk Yaki Maiku Yamna Selaba Diesel ki Gari Singda Green Next Amadi Star Max Sabe Hida Makal Ani Asi Radiator Amadi Inzil Oil da Hablaga Maiku Topa Hantan Bagi Matang da Demo Togina Udki Manipur Pollution Control Board ki Chairman L. Radha Kisona Company Ani Asina Udliba Polam Singasui Committee Amas Channel Yang Silaba Matungda Sajina Bada Fagadaba Orabadi Polam Singasi Miyam da Fanganaba Sarkaga Tanaka Honagani Haiki Motovical Gileviriba Kogi City Pubiri Singasina at home at Tamdai Hariba auto resourcing diesel government decision luxury of Akoi Hosi Hen Akan Wakuzanga Sanghum Dragati Health Hajar Washalatana Lena Makal Kayama upon Masita Masia Toba Kogi Music Tangariba Owa Singas Kopanga Moroi Maramasina Koyam Tona Shai Sana Giantana Hariba City Manunga Pikraba Jagasita Koi maximum auto diesels jail garising Aduga Masida Magic Maruena auto resourcing machine Singase Akoi Machine Karahandanaba Kona view Hadana built Rosary Akona Haribus the Karigumba Yadragadi Akodi Akona Lejariba City Devakini Prasagin Environment Masidi Akoi punishable Pollution Toxilabakanda Koi Tumina Lebia the Manakoi Papatai Kunbatai Roina Akona Fine Ten Batai Sahi Kayagi Mamandagi Seat Reservation Yama Tongan Chongan demand Taksinduna Lakiva Ngasi Paba Mari Lenaba Authority na PBD Haiduna Kangpopi District Makan Kunda Labor Indira Gandhi National Tribal University Asigi Mairu Singa Solon Sin Kray Pamu Singa Lena Youngsin Kibadali Singin Mapandagi Adim Zati Campus the class Satarakiba University Asi Ngasi Paba Mairu Singa Hostel Sadri Oza Singa Lepam Topa Quarter like Tabaga Lena Sokri
manga taruk khaktamak thaba class kaya su thengnakhi mairu singna khongjang asiga mari lenana hauzik university asigi director odiba ram jiban thakur unakhibada mairu singi poning phathana ba honabagi mauta atiba wahi wata sizinaduna chairakpaga lenana irang yamna pamlabadi laloba yaukhiba yadra haina nganglakhi khoisaunaraba mairu singi university asigi academic block administrative block amadi atai mari lenaba department sing solon sinki mari lenaba authority na mairu singi pakhum chapsana pidri fawa khongjang sangsin kigani hairi khongjang asi karamba demand sangsil mano haibagi matang university asigi student union ki president haukhomang songloina thamlakiba wafam demanding 99% of reservation for ST in admission and recruitment. Construction of hostel, staff quarter, improvement of infrastructure such as classroom and other basic amenity are not fulfilled by the university, so we have started the agitation today. India da TB laina lisingani kungamanga fawgi manung da muthatkani haina thamliba panda madu Manipur di matik sub state TB officer laitabadi oithokloi haina RNTCP Contractors Workers Welfare Union ki General Secretary T Lenindro mangang na Manipur festival ta pangchokpa pawmusinga unabada phongdokre contractual staff singa sahi anigi phangmon chokpa senfam stada mangagi increment pithopidaba amadi saliba sahi asigi tha mari ge tolop district amadi state laiba contract staff singa pithoktaba program asida nauna health mission Manipur khan kiba staff singi performance honorarium pithoktaba kaya asina staff singa April kundagi pen down strike chatarakibani hairi union asina thamlakiba wafam sing thabakta onthoktrabadi makhataba khongjang sangsingani haiki Thugaiba kokaiba nimukati aki against to amtanati sibagda makoina akoina pa tapame badabi sa pali ba posing moina pibi dagadi akogi union sina makhata ba khongjang sangthilak pada khoi STO na mana dum dai to pudukanda afapata simana bena lobna maina koina mayam da apil tozuri Khungang Salu haiba mission lamlai kendagi onadi MLA Biriana kumai tahan kre haina nongkren singnung ko gram pansa ki upa pradhan e ingmona Manipur fresh kata pangtopa pamu singa unabada phongdo kre lamlai kendagi manung da pangtokiba mission hogdopagi tharam sing aduda jila parishad member pradhan amadi ward member amata yahon kide pangtokiba mission asi political party gi nate miyam gi ne haiki Khungang Salu haiba go to village haiba mission nasibo rajniti akhu miyang da puslak laga yamna nasibo violence tawba amadi yamna matik saroi gaba sigma thoram singa si tasena matum tawal jadingde masi karinam tawri bano haibadu sri lalu singa athomatam da sengdok piro Ima Kaitel da nupa singna popam phamjilak padigi masak thiel le haina social upliftment organization gi president W Luang Lemana ngarang Manipur press club ta pangchopa pamu singa unabada phongdokre mahana makata na haikibada Kaitel ahum gi akoibada non local kaya phamjin duna pot yoliba sing athuba matamda madi lena bas singna lokthokpiyo nupa state bander kaya thorakle masina maram oraga Kaitel ge saktam masi nomo gi masak thiel le haiki napi naba aduga pegi ka community kolama marka sabina ba ade adu danatana pegi kenoma pegi cold storage sama pegi lagu singu dai thopa pegi lamdam ji thokcha ko thoksin ji ma ji no wani yo ka chilo de ki lemba singu pegi patang ma pegi masi sidina ba ya ka ka ga man manina asoma pan gi la ka ko chi sum kanu na sinjal ki bana masi pegi na ji Kaitin pangin fishing economy ki kan so chikim ti mam jila pa adagi sadam suka sila pa ko na la pun thara thari ni kam sunai Mahabali Laisangi akoibada laiba yong sing ngasi ayu khangaudana sanjan chongphaba thorakpadagi miyamna angakpa mongda yengnakre yong kharadi pauna bazagi mafam khrada phaba yausilakhi masina maram odina pauna bazagi blue bell banak laiba electric wire da apan mapibadagi imphal manung da pungkhai amarom mai pibada apan mathon Matam khara lepnuraba ISTV network ki program Wayal Kati hayang ISTV 2 da nimidang waram pung taluk tigi sandokpa hawragani hauzik pau gi martan achen ba break ama Hakchangi labors singaktaba hakcham choktarba tumma chaba yaraktaba khong hama nungayaktaba singidabak amatta nayaba upaidi jolib sire amasung jolib capsule wo chanmine sinabiyo Taubimal Khangba Useri, Honorable Chief Minister gi Khungang Chatsi Haiba Thoksel gi Saru Ama Oina, Nambol AC gi Isok Khungangbu, Khangat Pirapagi Damak Sri N Biren Singha, Honorable Chief Minister Amasung, Sri T.S. Basanta Kumar Singha, Retired IPS Vice President, BJP Manipur Pradeshpu, Khungang Asigi Pajamiyamna, Hanna Thagat Pa Phongdok Chari.
Cái đâu đó? Cái nào? Cái gì nào? Cái đâu bây giờ? Mà chỉ bung đó. Nói lấy về cái hắn mà cái tuồng ngầm được này. Hula là cái tuồng này khăn đi ba. Năm ai tôi cái đó. Sembun bùi thuộc lấy về ngầm được. Sembun thuộc lấy về ngầm được su. Impal finance ta salo. Ai cho hắn mà lấy ngầm được na. Impal finance ta cái lô. Impal finance là lồng mình được cái lồng bây giờ tuồng chào bác pizzeria. Atau napa mau khăn cái lồng bây giờ này. Ogo. Quick zone gidi tatatis college di. Mamal suma phang kuding cham mane yo suma ngaroi pista salabni na. Adu suma takta superlink footing ge offer ma'am piri sidi. Tas electric rang no sin bagum na yo tisin bayar. Dudi sana gi mohut yang na sin bayar. Break ki tungda makha taba pau pizari ngara nung tilpung anirom taba matam da sit kiba nong lainung sina Imphal East District ki Uyampo Gram Panchayat ki manung da leiba wakong purum pangal tabin singma mafam singda yumni forum amangata thon kre amadi Uyampo Upper Primary School gi mathak thangba saruk su humdok kre thodok aduda asok apandi amata yaukhide Manipur sahi mari gi mamang da ahan bu oina Haukiba thanga ngaram da leidiba maipak sau homestay housing fabada pithibigi leiba kyadigi lakpa lam koiba sing laktuna potharam le hira masida report ama Imphal lagi kilometer yang krim celaga thanga kendra gi manung chana leriba thanga ngaram da Manipur da ihan han boina jahi mari gi mamang da likhat kiba maipak chau family homestay ngasi fabada foreign to the sum amadi domestic tourist songa hena laktuna pothakre Hokiba sahi 2014 ki June 3 likhat ki ba homestay asida fangdiba khudong chaba singasi ka hena luxury ba mongda semdaga su masagi hanal lejerim nu aduda sebden chajaduna nura na thambani homestay si Kolkata dagi eco tourism ki director amana wakolon pirakpadagi likhat ki bani haina homestay si mapu oina maipak chauna ongdorat rajba susina loktak ki akoi bi simana oina satluraganda halaganda aikoi gi mangon sida aikoi meeting ama toy eco tourism amde rural tourism haiba wahi si aikoi gi mangda man thammi maduda mana mafam sida homestay to umatamda yamna mai pakani haibagi magi aset thajaba ma thamba matam sida nangi nasan leibra nangi nane leibra na kogi nane leibra ekoina lei hai makoi haji mayum palamani pangre adu karigumba makoina la kanda na koigi yum sida tumpham leitre sabam leitre na koi hangaro aina halan gibra hain halande adudi karai de leheli makoigi ekoigi eni ahangba ka amada makoigi tumbam sabam pira ganda adumang kleheli adumaina la kanda aigi yumda aigi leijeriba yumduda makoibu leinanaba sananaba adugumba pot khara pibibadu madu homestay ni hai Aju fawda foreign tourist songi mathakta amadi domestic tourist songa hena laktuna potharam basing asi manungda Israel Japan China Korea Jack amadi atai country kya gi myoising yauri makhoi gi unaba matamda tungan tuan ma wakhlul kya sharing tongna batana Manipur gi fajaraba inthiba kya makhoi mapamda khagan batana makhoi ne su singtharam ki hai homestay sida aikoina phangjariba facilities na haiba taragadi aikoigi hane ipai puna sembiramba imai pana sembirba yum sida ka singsi khajing lunaba nanaba aikoi semjinjabani maitai ipai pu singna imai ben singna sabiba leirong chanba phirang mayam singse aikoigi lamdam chibu masak taknabagi damak to oina aikoina mapok pida oina thajai western toilet magi washroom phajana aikoi attach tawrakanda aikoi adumak kano tawjare kitchen nama mayam common noiba kitchen nama mapam ma aikoi tongana khaijai nakalamramda foreign embassy singna Manipur si yamna khudong thiningai oiba mapam ni haiduna phongdopuna maram oraga lam toiba sing lakni chang ka hena wangbadi oidri adubakpu lakpadi leptre homestay sta leiba lakhiba lam koiba singda Manipur ki nat ki oiba tongan tongan cultural program kya sing yan matang natana thabal chobagi thorum ho pangtokuna Manipur gi adumlaba ina khulaba culture gi matangda makhudasu khangan naga natana malem gi miam pumbada khanganaba honari asigumba homestay kya tongan ba destination maroina tourist destination sing jasang pa mathok tari masina Manipur gi tourism gi lamda ahen miang changbada natana economy da su achoba ahon mama purakni haibsini video journalist aboygolena jitningomba ISTV news ngaram thanga Manipur Sarkar ki Labor and Employment Department ki Makhada Lingba Manipur Building and Other Construction Workers Board ki CR% Oriba Presoji ki Mathakta Labor Union Contract Mangana Chief Minister Ayiba Cherol Piduna Wakat Krehaba Wafam Adu Angak Pafawi Haina CR% Presoji Nangarang Lamfeda Labor Board Asigi Office the Pangtopa Pamu Singa Unabada Fongdo Kre
Mana makatana haikibada rajnitigi akuba miyengda miyambu lana uhannaba khonaba asi laibak thibani kendragi MLA yauna union contract mangana thangalakiba wahangsingi pakumatik sana boardna pikre haiki मुझे सोई तो की दिन आइतना प्री मुझे प्रेस रिलीज सादा कुछ उसी कॉपी से तुम समिट हो सके आइना सुंबा से कोई चेयरपर्सन से लौथोक न बगी लालों तो रिब्रा तो कयुंबा सरकार या पामनी लौथोक पिनिंग सु कई सुकाई दे अदुबु सुमाई तो दुना अरानबा इंफॉर्मेशन पिबिरगा फॉल्स एलिगेशन तो बिरगा तो वदगी पोसिदी तो बिगनो ना हाई जगे यामना फजन हाई मतंदा सरकार ना हाईबा सरकार की डिसीजन आई रेस्पेक्ट टू Amaramda United Labours Union Manipur na sinduna Manipur Press Club ta pangthoba paugi mifam amada Union ki Vice President Athon Abomai na haikibada Chairperson Prasozin na paikalapa thabak thalom singda kalak mihoba pokpudagi Chairperson bo lauthonaba sahi khomada masa khangdaba miyo yawram le haiki amot bamiyam si positive lauthorga aseng batawsi adu aseng bataw tarabdi Manipur double labor union hadba kana labor association hadba masi organization miyam si Imphal Valley da khat to yabra Manipur as a whole thing tamem yoga da bani hai assembly constituency 60 se all up se hoji yore and assembly segment 60 sida every union lere hoji yoga bam pham le Manipur Sarkar ke employees singda tare suba pay commission sana luhaina Adult Education Department Employees Welfare Association na Adult Education Department ke babu parada labor office mamang da wakat mifam satakre Adult Education Department Employees Welfare Association ke General Secretary Sanjam Chhatra Zitna taliba dabi phangde wa phawba JSC gi khongjang sakot kini haiki state amadus loimuk channa thangdaba akhoi leidiba state mayam ju akhoi Manipur khatangai lebi except Manipur khatangai lebi p 7 p phangdawje aduna adugi state atai leidiba state mayam singdo ka ju akhoi ga sab manaba miyeng te yengbiraga akhoi BJP sarkar asina akhoi 7 p adu matanda PBO loila lunana akhoi JSC M2 MGO tawwa strike da akhoi ga mapung phan chawgat chabni Amaramda Education Yugi Employee Singa Sungasi Education Yugi Office Mamangda Wakam Mifam Satakre Wakam Mifam Maduda Saruk Yakiba Accountant and Bobana JSC na Sankilapa Khongjang da Sakot Kini Haiki No Naripo State like Assam Yaku Mizoram I have a big ada koi gile sum jo boktu mine like je si dang de mana pien da hai thai mari da ko si ko directorate of nutrition da ko yari de ko masung masi ka da le ko le ko ko Khetrigao Kendra ki manung sanma kaikhu how village ki gas season adriba imung singda RVD Indian Service ki makada Kendra ki MLA N Indrajin ngarang lemna gas yanthokre thoram aduda BJP Khetrigao Mandal ki President O Laxman Khetrigao ki BDO ke Sauba amadi Naharup ki Pradhan Patrick Golmai na singmami kana saruk yakhi MLA Indrajin na prajachina khudong saba sing sarkar na phangan le haiba utpangam le haiki miyam na khoi wada ngangi thabak oina taw adu phal iski manungda ai isna smokeless se ahan bane habe se asi thabak na takse boduna ko tawje koina ngasi thamjari bachi leite laira mayam sa koi awaba mayam da sing lung kakra kota torok narendra modi na koi skumba plan je koi parjate implement torka kutak ta phangan boduna ngasi tawje Loktak Hydro Power Corporation के contract labor सिंग NISPC Loktak Power Substation के contractor अनि की labor निफुग तरे लोकथोक प यारोय हारिबा वाफम अमदी contractor के मथक सिरक लिबा मराल अदु यानिंग ते हाइना contractors Somarendrona amadi LIs Azang Khongsaina Pawmi Singh na phongdokre contractors ke ai Somarendrona haikibada numit mangani ge manung de irang hauriba labor sing na sengdok trabadi makoi ge matakta anyu eba thabak lokolagani haiki Labor Welfare Union asina thamlagliba media da thambiragliba wafam sing punamagasi aranmani yumpham yaudabani mathom marang khangdabani leibaki acts rules amadi leibaki ain bu khutta paiduna pangsin sijnabani haibasi ekoi thamjari aduna mob justice na samaj amadi leibak rule toba yaroi haibu wafam simasu hangachaki maram aduna ngasi dagi aihak amadi agi marup azangna press ta thamjari miyam thamjari madudi numit mangani ki manungda lale hadro sengdoroktrabadi contract labor welfare union NSPC Manipuri unit hari ba asiki matakta aini mateng lawduna defamation suit tawragani Typewriting Institute and Rural Development Service na sinna hiyang thang makha maning lekai da differently able singi oiba skill development training program ama pangthokre
ubage sakti amadi tabage sakti watlaba amadi locomotive disabilities na singba yauna miyo yankhaidom training PK Rural Development Services ki Secretary Brojendra Sarmana definitely able oraba miyo singasi masa masagi sentok lambi lainaba amadi mipal tangdana miyamga manana hingma ngamnanaba training program asi pangchokni haiki Hauji doshilakpada maruweba pau amuka hana Fruit market mafam saba amada yenglaga hongdok kalagani haina Mahut Minister DI Syam Kumar na haikre Fruit market ki semjin basaruk phajin duna thamba thauri kakthatlui haba maraja Bhairojan school ki head mistress police na fakre amasung lesing ita taretagi lesing ita ganipan fawbada kulai paiba laloba satet ka manga nongmai sa manifu ka mapan fagal haina IGP clay khongsai na haikre Hauji fabu gidi ISTB na pijadi ba pawmatang asida loijare mayang tabiri ba mayam punamak pusu amuka hanap turumjari